ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯨꯞꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯏꯌꯥꯝ ꯃꯔꯛꯇꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯅꯣꯡꯃ ꯃꯥꯂꯦꯝ ꯇꯥꯏꯕꯪꯒꯤ ꯃꯔꯛꯇ ꯁꯛꯂꯣꯟ ꯀꯌꯥ ꯂꯧꯗꯨꯅ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯁꯨꯝ ꯀꯣꯏꯔꯛꯄꯗ ꯅꯣꯡꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯁꯤꯡ ꯑꯗꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ, "ꯏꯇꯥꯔꯣꯏꯁꯥ, ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯁꯦ ꯀꯣꯏꯗꯕ ꯆꯠꯇꯕ ꯃꯐꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯣꯏꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯣꯊꯥꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯠꯇꯅ"꯫ ꯑꯃꯅ ꯑꯃꯨꯛ, "ꯍꯣꯏ, ꯃꯐꯝ ꯑꯁꯦ ꯍꯌꯦꯡ ꯏꯅꯣꯡꯉꯥꯟꯕꯒ ꯀꯣꯏꯔꯒꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯏꯔꯩꯕꯥꯛꯇ ꯌꯨꯝꯗ ꯍꯜꯂꯁꯤꯀꯣ"꯫ ꯑꯇꯩꯁꯤꯡꯅꯁꯨ, "ꯍꯣꯏ ꯍꯣꯏ, ꯍꯜꯂꯁꯤ". ꯂꯥꯏ ꯅꯨꯄꯤꯁꯤꯡꯗꯣ ꯄꯣꯊꯥꯔꯝꯃꯤ꯫ ꯂꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯥꯏꯔꯕꯁꯤꯡꯗꯨꯒꯤ ꯃꯤꯀꯨꯞ ꯃꯤꯔꯥꯎꯈꯣꯜꯁꯤꯡꯗꯨ ꯇꯥꯔꯝꯃꯤ꯫ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏ ꯑꯗꯨꯅ ꯑꯇꯩ ꯂꯥꯏꯁꯤꯡꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨꯒꯤ ꯋꯥ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯩꯗꯨꯗꯤ ꯀꯌꯥ ꯊꯧꯁꯥꯔꯝꯗꯦ, ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ, "ꯂꯥꯏꯔꯕ, ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤꯅꯦ ꯑꯋꯥꯕꯁꯦ ꯎꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯄꯣꯊꯥꯔꯣ ꯅꯪꯁꯨ". ꯑꯃꯅ ꯑꯃꯨꯛ, "ꯇꯥꯏꯕꯪ ꯃꯤꯒꯤꯅꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯨꯅꯨ꯫ ꯃꯣꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕ, ꯑꯐꯕ ꯇꯧꯕꯤꯕ ꯃꯤꯗ ꯑꯣꯟꯁꯤꯜꯂꯒꯅꯦ ꯆꯥꯕꯅꯤ꯫ ꯃꯣꯏꯒꯤ ꯑꯋꯥꯕ ꯐꯔꯕ ꯀꯥꯟꯗꯅꯦ, ꯑꯗꯨꯅꯅꯦ ꯃꯣꯏꯒꯤꯗꯃꯛꯇꯅꯦ ꯅꯪꯅ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ"꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯇꯩꯅ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯨꯝꯕ ꯄꯣꯊꯥꯕ ꯌꯥꯗꯅ ꯃꯣꯏ ꯑꯇꯩꯗ ꯍꯥꯏꯔꯝꯗꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯃ ꯌꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕꯗ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥ ꯀꯌꯥ ꯊꯥꯗꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯟꯗꯨꯅ ꯑꯋꯥꯕ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯛꯃꯤꯟꯅꯕ ꯂꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ, "ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯏꯇꯥꯗꯨꯕꯣ? ꯉꯔꯥꯡꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯂꯛꯂꯤꯕꯁꯦ꯫ ꯊꯤꯕꯗꯅꯦ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯐꯅꯌꯥꯝꯗꯤ ꯀꯣꯏꯔꯦ"꯫ ꯑꯃꯅ ꯑꯃꯨꯛ, "ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯃꯊꯟꯇ ꯌꯨꯝꯗꯒ ꯍꯟꯈ꯭ꯔꯕꯖꯥꯠꯂꯣ"꯫ ꯑꯃꯅ ꯑꯃꯨꯛ, "ꯍꯜꯂꯝꯃꯣꯏꯗ, ꯃꯥꯅ ꯑꯩꯈꯣꯏꯗꯅꯦ ꯍꯥꯏꯔꯝꯗꯅꯅꯦ ꯌꯨꯝꯗꯤ ꯍꯜꯂꯝꯃꯣꯏ". ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ? ꯏꯇꯥꯗꯣ ꯊꯤꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯥ"꯫ ꯃꯣꯏꯁꯤꯡꯗ ꯋꯥꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯟꯕꯗ꯫ ꯁꯣꯝꯗꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯥꯏꯔꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯕꯨ ꯍꯔꯥꯎꯖꯕꯗꯨ ꯎꯔꯒ ꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯀꯥꯎꯈ꯭ꯔꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯩꯕꯨ ꯏꯇꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯜꯂꯁꯤꯔꯅꯦ? ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯗꯣ ꯍꯟꯈ꯭ꯔꯕꯖꯥꯠꯂꯣ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯕꯨ ꯂꯩꯅꯤꯡꯉꯤꯅꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯁꯤꯡꯗ ꯍꯥꯏꯕꯗꯤ ꯐꯩ꯫ ꯐꯔꯦ, ꯑꯩ ꯏꯇꯥꯁꯤꯡꯗꯨꯗ ꯍꯥꯟꯅ ꯍꯥꯏꯔꯒꯦ, ꯃꯈꯣꯏꯁꯨ ꯁꯥꯎꯗꯅꯕ". ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯗꯤ ꯃꯣꯏꯁꯤꯡꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯥꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯜꯂꯛꯂꯕꯗꯤ ꯃꯥꯕꯨ ꯃꯣꯏꯁꯤꯡꯅ ꯊꯤꯔꯝꯃꯤ ꯉꯥꯏꯔꯝꯃꯤ꯫ ꯈꯪꯅꯕ ꯐꯖꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯅꯥ ꯄꯨꯡꯅ ꯐꯖꯔꯝꯃꯤ꯫ ꯏꯇꯥꯁꯤꯡꯗꯣ ꯑꯩꯕꯨ ꯉꯥꯏꯕ ꯉꯝꯗꯅ ꯌꯨꯝꯗ ꯍꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥꯁꯤꯡꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯂꯩꯔꯒꯦꯀꯣ꯫
ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯍꯩꯅꯧ ꯃꯊꯛꯇ ꯂꯩ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯟꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯁꯅꯥ ꯈꯤꯛꯊꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯃꯤꯌꯥꯝꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨ ꯑꯋꯥꯕ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯕ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯍꯥꯏꯅ ꯈꯪꯅꯗꯕ ꯌꯥꯎꯅꯔꯛꯇ꯭ꯔꯦ꯫ ꯑꯐꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯔꯕꯁꯨ ꯐꯠꯇꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯀꯌꯥ ꯑꯃꯗꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯕꯨ ꯊꯤꯕ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯂꯤ꯫ ꯅꯣꯡꯃꯗꯤ ꯁꯅꯥꯒꯤ ꯁꯖꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯅꯥꯒꯤ ꯁꯖꯤꯕꯨ ꯆꯤꯔꯛꯏ꯫ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯐꯥꯅꯕ ꯏꯀꯣꯏ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯃꯤꯁꯤꯡꯅ "ꯇꯞꯅ ꯇꯞꯅ, ꯂꯥꯡꯗꯕꯤꯗ ꯇꯞꯅ ꯆꯠꯂꯣ." ꯑꯃꯅ ꯑꯃꯨꯛ "ꯑꯁ, ꯁꯅꯥ ꯉꯥꯛꯇꯅꯤꯅꯦꯍꯦ ꯁꯖꯤ ꯑꯁꯤꯗꯤ, ꯑꯁ ꯃꯁꯤꯒ ꯐꯥꯔꯗꯤ ꯑꯩꯈꯣꯏꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤ ꯃꯥꯂꯦꯝꯕꯁꯤꯗꯅꯦ ꯂꯩꯔꯔꯣꯏꯕꯨ." ꯑꯃꯅ ꯑꯃꯨꯛ "ꯂꯥꯡꯒꯅꯨꯅꯦꯍꯦ ꯅꯣꯏꯕꯣ, ꯃꯔꯨ ꯇꯦꯟꯗꯣ ꯀꯥꯞꯁꯤꯜꯂꯣ, ꯃꯈꯣꯡꯗꯔ ꯃꯀꯣꯛꯇꯔ ꯑꯃ ꯀꯥꯞꯁꯤꯜꯂꯣ." ꯑꯃꯅ ꯑꯃꯨꯛ "ꯕꯨꯗꯨ, ꯍꯤꯡꯅ ꯐꯥꯒꯗꯕꯅꯤꯅꯦꯍꯦ, ꯁꯤꯔꯗꯤ ꯀꯥꯟꯅꯗꯦ, ꯍꯤꯡꯅ ꯐꯥꯔꯒꯅꯦ ꯅꯨꯡꯇꯤꯒꯤꯅꯦ ꯁꯅꯥ ꯈꯔ ꯈꯔ ꯂꯧꯒꯗꯕ." ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯐꯠꯇꯕꯁꯤꯡꯒꯤ ꯆꯥꯍꯨꯝꯗꯣ ꯐꯪꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯗꯨꯒ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯅ ꯂꯥꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯊꯨꯔꯝꯗꯦ꯫ ꯆꯦꯟꯅꯕ ꯃꯥꯏꯀꯩ ꯊꯤꯔꯤꯉꯩꯗ ꯐꯠꯇꯕ ꯃꯤ ꯑꯃꯅ ꯅꯥꯟꯊꯣꯛꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯇꯥ ꯂꯪꯁꯤꯜꯂꯛꯄꯗ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯨꯡꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯀꯤꯕꯅ ꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ "ꯑꯦ, ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ, ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯊꯤꯌꯨ, ꯃꯈꯣꯡꯗꯣ ꯇꯥꯅ ꯌꯨꯡꯈ꯭ꯔꯕꯅꯤ." ꯑꯃꯅ ꯑꯃꯨꯛ "ꯁ꯭ꯋꯥꯏꯗꯅꯦ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ, ꯌꯥꯝ ꯁꯥꯡꯅ ꯀꯩꯁꯨ ꯆꯦꯟꯕ ꯉꯝꯃꯣꯏ." ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯂꯥꯏꯅ ꯑꯣꯟꯕ ꯁꯖꯤ ꯑꯣꯏꯕꯅ ꯁꯖꯤ ꯑꯗꯨꯅ ꯑꯁꯣꯛꯄ ꯐꯝ ꯑꯗꯨꯗ ꯏꯒꯤ ꯃꯍꯨꯠꯇ ꯁꯅꯥ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯠꯇꯕꯁꯤꯡꯅ "ꯑꯁ, ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈ꯭ꯔꯤꯅꯣ ꯇꯥꯅ ꯌꯨꯡꯂꯕ ꯁꯖꯤꯗꯨꯕꯣ?" ꯑꯃꯅ ꯑꯃꯨꯛ "ꯃꯔꯨꯞꯁꯤꯡ, ꯌꯦꯡꯉꯨꯅꯦꯍꯦ, ꯁꯅꯥꯅꯤꯅꯦꯍꯦ, ꯁꯤꯗꯤ ꯃꯥꯅ ꯁꯣꯛꯄ ꯃꯐꯝꯗꯨꯅꯤꯅꯦꯍꯦ." ꯑꯃꯅ ꯑꯃꯨꯛ "ꯀꯔꯥꯏꯅꯣ? ꯑꯁ, ꯌꯥꯝꯃꯤꯅꯦꯍꯦ ꯁꯤꯗꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯣ ꯐꯥꯔꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯑꯁꯣꯛꯄ ꯃꯐꯝꯗ ꯐꯥꯎꯕ ꯏ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯁꯅꯥ ꯑꯣꯏꯅ ꯇꯥꯔꯝꯂꯤꯁꯤꯗꯤ." ꯑꯃꯅ ꯑꯃꯨꯛ "ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯧꯒꯤ ꯃꯄꯣꯛ ꯑꯣꯏꯅꯅꯦ ꯄꯣꯛꯑꯣ ꯍꯥꯏꯕꯗꯤꯅꯦ ꯂꯩꯕꯖꯥꯠꯅꯤ, ꯑꯗꯨꯗ ꯉꯝꯗꯕꯒꯤ ꯋꯥꯅꯤ." ꯑꯁꯨꯝꯅ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯊꯃꯣꯏ ꯀꯥꯏꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯅ ꯆꯤꯡꯌꯥ ꯑꯃꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯀꯨꯏꯅ ꯂꯩꯔꯛꯄꯅ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯀꯜꯂꯝꯗ꯭ꯔꯦ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯥꯆꯤꯜ ꯑꯃꯗ ꯋꯥꯕꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯂꯥꯏꯔꯕ ꯁꯟ ꯁꯦꯟꯕ ꯄꯥꯈꯪ ꯑꯃ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯀꯤꯕꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯆꯦꯟꯕꯁꯨ ꯉꯝꯗ ꯍꯧꯒꯠꯄꯁꯨ ꯉꯝꯗꯅ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯋꯥꯕꯅ, ꯆꯥꯛ ꯂꯥꯝꯕꯅ ꯆꯥꯛ ꯌꯥꯎꯔꯤꯕꯔꯥ ꯆꯦꯡ ꯂꯩꯔꯤꯕꯔꯥ ꯍꯥꯏꯅ ꯊꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ "ꯑꯁ, ꯆꯦꯡꯁꯨ ꯂꯩꯇꯕ, ꯆꯥꯛꯁꯨ ꯑꯝꯇ ꯂꯩꯇꯕ, ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯕ ꯇꯥꯔꯦꯅꯦ ꯉꯁꯤꯁꯨ." ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯅ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯕꯅ ꯍꯦꯟꯈꯤꯕꯅ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯐꯃꯨꯡꯗ ꯂꯨꯡꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ꯫ "ꯏꯃꯥ, ꯕꯥꯕꯥ, ꯀꯨꯏꯔꯦꯗꯀꯣ ꯅꯆꯥꯅ ꯏꯃꯥ ꯕꯥꯕꯥꯒꯤ ꯁꯛꯇꯝ ꯎꯔꯛꯇꯕ꯫ ꯍꯦ ꯂꯥꯏꯔꯕ, ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯃꯨꯟꯈꯤꯕꯅꯤꯀꯣ ꯃꯆꯥ ꯑꯩꯉꯣꯟꯗꯒꯤ." ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯂꯥꯏꯔꯕꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ
ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯉꯉꯛꯅ ꯐꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯀꯥꯆꯤꯜ ꯑꯃꯗ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯌꯦꯡꯉꯤ꯫ ꯀꯔꯤꯅꯣ? ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁꯅꯥꯒꯤ ꯁꯖꯤ ꯍꯥꯏꯔꯤꯕꯗꯣ ꯁꯤꯕꯨ ꯑꯣꯏꯗꯣꯏꯔꯥ? ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯅꯪꯅ ꯄꯥꯝꯕ ꯁꯅꯥ ꯃꯌꯥꯝꯗꯣ ꯑꯩ ꯄꯤꯒꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯏꯁ, ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤꯗ, ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁꯅꯥꯒꯤ ꯁꯖꯤ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯦ꯫ ꯀꯤꯒꯅꯨ ꯁꯅꯥꯒꯤ ꯁꯖꯤ, ꯑꯩꯅ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯅꯪ ꯀꯔꯤꯒꯤ ꯑꯩꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯌꯣ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯐꯤ ꯑꯃꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯍꯥꯟꯅ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯐꯃꯨꯡꯗ ꯊꯥꯡꯒꯠꯄꯤꯗꯨꯅ ꯑꯁꯣꯛꯄ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯩ ꯅꯪ ꯍꯤꯗꯥꯛ ꯁꯦꯝꯒꯦ, ꯐꯤꯁꯤꯅ ꯅꯁꯥ ꯄꯨꯝꯕꯁꯦ ꯈꯨꯝꯒꯦꯀꯣ꯫ ꯐꯠꯇꯕꯁꯤꯡꯅ ꯅꯪ ꯂꯩ ꯈꯪꯈ꯭ꯔꯕꯗꯤꯅꯦ, ꯅꯪ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯥꯔꯒꯅꯤ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯤꯗꯥꯛ ꯁꯦꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯣꯛꯄ ꯑꯗꯨ ꯊꯣꯝꯗꯨꯅ ꯐꯤ ꯑꯃꯅ ꯌꯦꯠꯄꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯃꯍꯩ ꯃꯔꯣꯡ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯗꯨꯅ ꯎꯔꯝꯃꯤ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯉꯁꯥꯏꯈꯩꯗꯤ ꯏꯆꯝ ꯆꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯍꯩꯅꯧ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯃꯅ ꯑꯃꯨꯛ ꯁꯅꯥꯒꯤ ꯁꯖꯤꯅ ꯂꯩꯔꯝꯕ ꯃꯐꯝꯅꯤꯅꯅꯦ, ꯍꯩꯅꯧ ꯑꯁꯤꯁꯨ ꯁꯅꯥꯒꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯍꯩꯅꯧ ꯑꯗꯨ ꯍꯦꯛꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯊꯥꯡꯅ ꯌꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯁ ꯅꯠꯇꯦꯗ, ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯤꯅ ꯌꯩꯕꯗ ꯉꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯩꯅꯧꯒꯁꯦ ꯆꯥꯔꯨꯅꯨꯀꯣ ꯑꯃꯨꯛ, ꯁꯤꯗꯅꯕ꯫ ꯉꯁꯥꯏꯒꯩ ꯄꯥꯜꯂꯝꯗ꯭ꯔꯒꯅꯦ ꯍꯧꯖꯤꯛꯇ ꯄꯥꯜꯂꯛꯏꯁꯦ ꯃꯔꯝ ꯂꯩ꯫ ꯑꯃꯅ ꯑꯁ ꯍꯥꯎꯗꯣꯏꯗꯤ ꯃꯥꯜꯂꯦꯍꯦ, ꯍꯣ ꯍꯥꯎꯗꯧ ꯃꯥꯜꯂꯒꯅꯦ ꯁꯤꯒꯦꯗꯤ ꯆꯥꯎ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯕꯗꯤꯅꯦ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯅ ꯈꯪꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯑꯃꯝꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯂꯩꯁꯤ, ꯑꯗꯨꯒꯅꯦ ꯑꯃꯨꯛꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯦꯕ꯫ ꯑꯁꯨꯝꯅ ꯃꯣꯏꯁꯤꯡ ꯑꯗꯨ ꯑꯃꯝꯕ ꯑꯁꯣꯡꯕ ꯃꯐꯝ ꯊꯤꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯨꯕꯗꯨꯅ ꯂꯥꯏꯔꯕ ꯄꯥꯈꯪꯅ ꯂꯥꯏꯒꯨꯝꯂꯕ ꯁꯅꯥꯒꯤ ꯁꯖꯤ, ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯗꯣ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ, ꯑꯗꯨꯅ ꯑꯩꯅ ꯆꯥꯅꯕ ꯈꯔ ꯊꯤꯔꯨꯒꯦ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯨꯞꯂꯤꯕ ꯐꯤ ꯑꯁꯦ ꯍꯥꯏꯗꯣꯛꯇꯅ ꯄꯣꯊꯥꯔꯝꯃꯨꯀꯣ꯫ ꯁꯅꯥꯒꯤ ꯁꯖꯤꯅ ꯑꯩ ꯍꯥꯏꯒꯦ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯟꯕꯅꯤ, ꯑꯗꯨꯗ ꯅꯪꯒꯤ ꯈꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯀꯅꯤ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯛꯇꯨꯅ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯆꯤꯡꯌꯥ ꯑꯗꯨꯗ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯍꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯄꯥꯈꯪꯅ ꯑꯁ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ, ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯗꯤ ꯆꯨꯝꯂꯤꯗꯅ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯆꯪꯂꯛꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯀꯥꯏ ꯍꯩꯅꯧ ꯍꯦꯛꯅꯕ ꯉꯁꯥꯏꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯎꯔꯝꯃꯤ꯫ ꯐꯠꯇꯕ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯁꯅꯥꯒꯤ ꯁꯖꯤ ꯉꯥꯏꯔꯒ ꯐꯨꯋꯥꯎꯅꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯏꯁꯤꯅ? ꯑꯃꯅ ꯑꯃꯨꯛ ꯃꯤꯔꯅꯦꯍꯦ, ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯌꯣꯡꯅꯦꯅ ꯈꯜꯂꯨꯏꯅꯤ, ꯍꯩꯅꯧ ꯑꯁꯤꯕꯨ ꯇꯞ ꯇꯞ ꯅꯠꯂꯒ ꯀꯥꯈꯤꯃꯤ, ꯀꯌꯥꯗ ꯍꯔꯥꯎꯅ ꯍꯩꯅꯧ ꯑꯁꯤꯗ ꯇꯣꯡꯂꯒ ꯆꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯁꯤꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯂꯥꯏꯔꯕ ꯄꯥꯈꯪꯅ ꯑꯁ ꯁꯨꯃꯥꯏ ꯍꯧꯕ ꯍꯩꯅꯧꯁꯤꯗꯤ ꯑꯩꯗꯤ ꯏꯃꯥ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇꯕꯨ ꯆꯥꯗ꯭ꯔꯤ, ꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯍꯦꯛꯈꯤꯒꯦ꯫ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯩꯅꯧ ꯑꯁꯤ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦꯅꯦꯍꯦ, ꯈꯔ ꯄꯥꯜꯂꯤꯕ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯦꯛꯈ꯭ꯔꯦꯅꯦꯍꯦ, ꯃꯁꯤ ꯃꯤ ꯃꯥꯜꯂꯛꯇ꯭ꯔꯦꯗ ꯍꯥꯏꯒꯨꯝꯕꯗꯅ꯫ ꯁꯅꯥꯒꯤ ꯁꯖꯤ ꯉꯥꯏꯔꯒꯅꯦ ꯌꯨꯝꯖꯥꯎ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯦ,
ꯃꯁꯤ ꯑꯣꯏꯅꯅꯦ ꯍꯥꯠꯂꯗ꯭ꯔꯥ ꯈꯪꯗꯦ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯍꯦꯜꯂꯛꯄ ꯍꯩꯅꯧ ꯈꯔꯗꯨ ꯌꯣꯝꯂꯒ ꯄꯨꯈ꯭ꯔꯦ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯄꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯍꯩꯅꯧ ꯑꯃ ꯐꯥꯎꯕ ꯄꯥꯜꯂꯝꯗ꯭ꯔꯦ꯫ ꯐꯠꯇꯕ ꯃꯤꯁꯤꯡꯅ "ꯑꯁ, ꯉꯁꯥꯏꯅ ꯆꯥꯖꯔꯝꯂꯗꯤꯅꯦ ꯐꯗꯧꯅꯦ꯫ ꯌꯣꯡ ꯑꯗꯨꯅ ꯆꯥꯕ ꯎꯔꯨꯕꯗꯩꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯨꯅꯦ, ꯄꯪꯉꯤꯗꯀꯣ ꯑꯩꯈꯣꯏꯁꯦ꯫ ꯃꯔꯨꯞꯁꯤꯅ ꯁꯤꯅꯤꯅ ꯍꯦꯛꯇ ꯍꯥꯏꯖꯜꯂꯗꯅ꯫ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯆꯥꯕ ꯌꯥꯔꯝꯅꯤꯗꯦ꯫ ꯕꯨꯗꯨ, ꯍꯩꯅꯧ ꯆꯥꯕ ꯌꯥꯗꯦꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ? ꯌꯥꯔꯗꯤꯅꯦ ꯑꯩꯅ ꯍꯥꯏꯗꯁꯨ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯅꯣꯏꯕꯨ ꯑꯩꯒꯤ ꯃꯤꯅꯥꯏꯔꯣ?" ꯃꯣꯏ ꯃꯁꯦꯟ ꯄꯪꯈꯠꯇ ꯈꯠꯅꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯁꯅꯥꯒꯤ ꯁꯖꯤꯗ ꯍꯔꯥꯎꯅ ꯇꯝꯃꯤ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯅ, ꯑꯗꯨꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯅꯣꯡꯉꯥꯟꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯝꯈꯤ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯍꯛꯆꯥꯡꯁꯦ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯃꯤꯒꯤ ꯑꯣꯏꯅ ꯄꯥꯟꯁꯤꯜꯂꯝꯂꯖꯥꯠꯂꯣ? ꯏꯁ, ꯄꯥꯝꯕꯣꯝꯒꯁꯤꯅ ꯆꯥꯎꯔꯤꯕ, ꯐꯥꯏꯒꯟꯒꯁꯦ, ꯏꯃꯥꯏ, ꯊꯕꯥꯛꯀꯁꯤꯗꯤ, ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯖꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ?" ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯗꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯩꯅꯧ ꯃꯈꯣꯡ ꯆꯤꯡꯌꯥ ꯑꯗꯨꯋꯥꯏꯗ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯁꯖꯤꯅ ꯃꯌꯨꯝꯗ ꯊꯥꯗꯔꯝꯕ ꯁꯅꯥ ꯈꯔꯗꯣ ꯌꯦꯡꯂꯝꯗꯅ ꯁꯟ ꯁꯦꯟꯕ ꯊꯣꯛꯈ꯭ꯔꯦ꯫ ꯍꯩꯅꯧꯁꯤꯡꯗꯨ ꯆꯥꯗꯨꯅ ꯁꯅꯥꯒꯤ ꯁꯖꯤꯅ "ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯐꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯐꯠꯇꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯦ꯫ ꯏꯇꯥꯁꯤꯡꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯀꯌꯥꯗ ꯆꯨꯝꯃꯤꯕ? ꯉꯁꯤꯗꯤ ꯑꯩ ꯏꯇꯥꯁꯤꯡꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯩ ꯏꯇꯥꯁꯤꯡꯗꯣ ꯀꯧꯗꯕ ꯌꯥꯗꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯏꯊꯟꯇ ꯍꯟꯕ ꯍꯥꯏꯕꯗꯣ ꯉꯝꯂꯔꯣꯏ꯫ ꯇꯥꯏꯕꯪ ꯃꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯨꯕꯗꯒꯤ." ꯁꯣꯝꯗꯅ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯁꯥꯎꯃꯟꯗꯨꯅ ꯆꯤꯡ ꯑꯗꯨ ꯃꯩ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯕꯨꯁꯨ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯆꯤꯡꯗ ꯂꯥꯟꯃꯩ ꯀꯟꯅ ꯆꯥꯛꯂꯛꯄꯗꯣ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯗꯤ ꯆꯤꯡꯅꯨꯡ ꯂꯣꯛꯅꯨꯡ ꯑꯃꯗ ꯂꯩꯕꯅ ꯈꯪꯂꯝꯗꯦ꯫ ꯂꯥꯏꯔꯕ ꯄꯥꯈꯪꯅ "ꯀꯅꯥꯅꯣꯅꯦ ꯆꯤꯡ ꯑꯁꯤꯕꯨ ꯃꯩ ꯊꯥꯔꯤꯁꯤꯕꯣ? ꯉꯔꯥꯡꯒꯤ ꯁꯅꯥꯒꯤ ꯁꯖꯤꯗꯣ ꯆꯤꯡ ꯑꯁꯤꯗ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" ꯐꯠꯇꯕꯁꯤꯡꯅ "ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯗꯥꯏꯗ ꯂꯣꯠꯀꯦ ꯌꯦꯡꯒꯦꯕ? ꯃꯔꯨꯞꯁꯥ, ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯁꯅꯥꯒꯤ ꯁꯖꯤꯗꯣ ꯀꯔꯝꯕ ꯆꯦꯟꯈꯤꯒꯦꯅ ꯑꯝꯇ ꯌꯦꯡꯉꯨ." ꯑꯇꯣꯞꯄ ꯁꯥꯗꯥꯟꯕ ꯈꯔꯅꯁꯨ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯁꯥ ꯇꯥꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯅ ꯃꯁꯥꯗ ꯈꯨꯗꯣꯡꯊꯤꯒꯗꯕ ꯁꯥꯎꯝ ꯑꯃ ꯐꯪꯕꯗꯒꯤ ꯂꯣꯛꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯀꯟꯕ ꯂꯥꯏꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯈꯤ, ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁꯥꯗꯥꯟꯕ ꯀꯌꯥ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯣ ꯃꯤ ꯑꯣꯟꯕꯁꯨ ꯉꯝꯗ ꯁꯖꯤ ꯑꯣꯟꯗꯨꯅ ꯂꯣꯠꯐꯝꯁꯨ ꯂꯩꯇ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯖꯤꯅ "ꯑꯩ ꯍꯩꯅꯧ ꯃꯈꯣꯡ ꯇꯝꯅ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯣꯝꯗ ꯆꯠꯀꯅꯤ? ꯉꯔꯥꯡꯒꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯅ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯇꯝꯅ ꯂꯣꯠꯅ ꯇꯨꯃꯤꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯁꯨ ꯁꯟ ꯁꯦꯜꯂꯝꯕꯗꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯃꯤꯜ ꯐꯪꯕꯒꯨꯝꯅ ꯇꯧꯅ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ "ꯉꯔꯥꯡꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯣ ꯌꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ?" ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯕꯥꯅꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯖꯤꯅ "ꯅꯪ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯕꯨ ꯉꯔꯥꯡꯒꯤ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯣ꯫ ꯆꯤꯡꯁꯤꯒꯤ ꯃꯥꯏꯀꯩ ꯑꯃꯗ ꯁꯥꯗꯥꯟꯕꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ, ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯗꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯂꯩ꯫ ꯑꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯊꯤꯟꯒꯅꯤ? ꯑꯩ ꯃꯐꯝ ꯑꯁꯤꯗ
kuina leningré ai bom da thinbiyo adudi nang mama sida leram ko aine nang bu thinke nang na pamba phamadуда ai nang bu soidna thinke laro pakang aduna magi sanyam sing do hoiduna pure e aduga marakta sanagi sajiga do lotuna haino makom tamna puraklami adu haino pambi ado yanthatuna leramba do ubada sanagi saji ado kaple laraba pakang adusu themba sungamlamde sanya maraktuda sanagi saji aduna kapado phataba mi amana tairami phataba mina kanano ni asuk thawai nugaitana kana kapisibo sannaro kapisibo is wang jaraba kalaba nupasu na tinhe magi sibu nupiga pharaga pura izala sanagi sajina agi punsi se yum hanba ngamdana phataba singi khutta thawai mangladra haujikti ai miyon basu ngamda lagi saji oina leibasu hingbasu ngamda haido oireko laraba pakhang aduna nangbu kanano karaidagi lakpano haina wasiga nanga karima leinabage ngasi aina uriba phibam kallaba hakchang losing phanglaba aye bakasing ase haina wasigi mateng nangautani hayo haina wasiga nanga karimari thoknabage sanagi saji aduna magi wari pumbali rami laraba pakhang aduda laraba pakhang adu gyan tarami tanja aduda phattaba mi do changlai phattaba taisu labna uri phattaba mi amana oi sabha pasan maraktuda nupi pharga purira masak phasabro phajaradine ai oi bayadana karaino amta yenge ahal inaka changa kano san singse nupi oina uraba nupi ubaya dabaro ahal siba kayada music kitabano yengune he pariba thangpak sina mana ngamo oina urajalo he nupi thuna putharo lamna yengliba phattaba singna masinaba sanagi saji yengo hairaga kanagano sanse manupasiga khatna larisina masibune phubira ko tarine solisiga amana amu marup sing amuk changlaga yenglusitena khoiso amana amu sanagi saji amu chen ki bo horo phattaba mi aduna laraba pakhang adagi manakta thanga do utuna changlai sansing ado laitumna thaduna sansing adusu kibana hauduna chena kirami maduda sanagi saji adu urami phattaba mina side koira thiriba sanagi saji aduni ne marubayam sidalare sanagi saji do haiba nang haude laraba pakhang aduna makokta pop launa chawrba khutumduna thai phattaba mi adu kutakta sirami aduga sanagi saji ado pamkhatuna chelami labna phattaba sing aduna urami maruba se phukre amana amu mana pamlaga chelisidi sanagi saji adune marubaya tanasila phattaba sing aduna laraba pakhang ado tanarami adubu laraba pakhang ado tanaba phanglamde kan behen khibana adubu tanabati leplamde ten kaptuna laraba pakhang ado phana chelabasu maikai amaromda sadan basing ado amuk thegnerami sadan basingna nupa sina purga chelisibu sajini ne adusu sanama juni ne phattaba sing aduna masi akhoi gini ko noiraga phabe yaroi sadan basingna asom nasu tanara ine kangbu mana phattaba mana nupa sina puraga cheliba sanagi saji se akhoi gini ko noina phabe yaroi amana as budu sidi nangi duwa dudi haidaba yadabro ha majidagidi sadan basingna kari sanagi saji haiba sanagi saji haido asi oire maya nupa si phasi moina phajanga dene akhoi hana phasi sanagi saji haiduna pukchil charaba nupa aibu mpam asida thambiramo nangi thawai heknaba nang chenkro natrabadi ibani mak mpam asida soidna siragani
ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯊꯝꯂꯝꯃꯒ ꯁꯨꯡꯆꯦꯟ ꯆꯦꯜꯂꯣꯏ ꯑꯩꯅ ꯅꯪꯕꯨ ꯀꯟꯒꯅꯤ ꯉꯝꯗ꯭ꯔꯒꯅ ꯄꯨꯟꯅ ꯁꯤꯒꯅꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯆꯦꯟꯐꯝ ꯂꯩꯈꯤꯗ꯭ꯔꯦ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯊꯝꯗꯨꯅ ꯐꯠꯇꯕꯁꯤꯡ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯃꯤ ꯌꯥꯝꯈꯤꯕꯅ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯊꯥꯡꯐꯝ ꯅꯥꯏꯅ ꯂꯤꯔꯨꯡꯇꯦꯟꯁꯨ ꯄꯥꯜꯂꯝꯃꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯁꯨ ꯂꯤꯔꯨꯡꯇꯦꯟꯅ ꯄꯥꯜꯂꯝꯃꯤ ꯐꯠꯇꯕꯁꯤꯡ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯌꯥꯎꯅꯔꯝꯃꯤ ꯁꯤꯕꯁꯨ ꯌꯥꯎꯅꯔꯝꯃꯤ ꯃꯣꯏ ꯈꯔ ꯍꯤꯡꯍꯧꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯕꯨ ꯃꯨꯟꯅꯔꯛꯂꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅꯔꯝꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤꯅꯤ ꯑꯃꯨꯛ ꯍꯥꯏꯅꯔꯛꯂꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯐꯠꯇꯕꯁꯤꯡꯒꯤ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕꯗꯨꯗ ꯐꯠꯇꯕ ꯍꯦꯟꯒꯠꯂꯛꯄꯅ ꯃꯣꯏ ꯃꯁꯦꯟ ꯐꯨꯅꯔꯛꯂꯤ ꯈꯨꯠꯂꯥꯏ ꯁꯠꯇꯨꯅ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯔꯛꯇꯨꯅ ꯂꯣꯏꯅ ꯁꯤꯅꯔꯝꯃꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯥꯒꯤ ꯈꯥꯡꯄꯣꯛ ꯁꯝꯇꯝꯅ ꯁꯅꯥꯒꯤ ꯁꯖꯤꯅ ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒꯨꯝꯕ ꯑꯐꯕ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯤꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯦ ꯈꯟꯖꯔꯒꯦꯀꯣ ꯂꯥꯏꯔꯕ ꯄꯥꯈꯪꯅ ꯅꯪ ꯁꯤꯕ ꯌꯥꯔꯣꯏꯌꯦ ꯑꯩꯅ ꯅꯪ ꯀꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯕꯥꯅꯤꯃꯛ ꯁꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯂꯥꯏꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯍꯥꯟꯅꯒꯤ ꯂꯥꯏꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯗꯤ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯂꯥꯏ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯇꯥꯁꯤꯡꯅ ꯍꯜꯂꯁꯤ ꯏꯇꯥ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯂꯁꯤ ꯁꯅꯥꯒꯤ ꯁꯖꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯊꯝꯂꯝꯂꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯂꯗ꯭ꯔꯥ ꯃꯔꯥꯏꯕꯛꯅ ꯇꯝꯂꯝꯕꯅꯤ ꯃꯥꯒꯤꯗꯃꯛꯇ ꯅꯪ ꯋꯥꯔꯨꯔꯒꯅꯨ ꯏꯇꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯤꯗꯒꯤꯗꯤꯅꯦ ꯑꯃꯨꯛ ꯊꯦꯡꯖꯤꯟꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯕ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯂꯥꯏ ꯅꯨꯄꯤꯁꯤꯡꯗꯣ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯁꯖꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯄꯨꯔꯛꯇꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯕు ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯂꯒ ꯍꯟꯈꯤꯔꯝꯃꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯄꯣꯛꯂꯕꯁꯨ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯕꯨꯗꯤ ꯀꯥꯎꯕ ꯉꯝꯗꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯤ ꯂꯥꯏꯔꯕꯅ ꯏꯁꯣꯟ ꯁꯣꯟꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯅ ꯁꯟ ꯁꯦꯜꯂꯤꯉꯩꯗ ꯁꯟ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯁꯅꯥꯒꯤ ꯁꯖꯤ ꯃꯌꯥꯝ ꯑꯃ ꯎꯔꯝꯃꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯍꯔꯥꯎꯕꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ ꯆꯞ ꯃꯥꯟꯅꯕ ꯁꯅꯥꯒꯤ ꯁꯖꯤ ꯃꯌꯥꯝꯗꯨꯗꯒꯤ ꯃꯥꯒꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯥꯟꯕꯤꯔꯝꯃꯤ ꯃꯤꯀꯨꯞꯇꯨꯗ ꯁꯅꯥꯒꯤ ꯁꯖꯤꯁꯤꯡꯗꯣ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯏꯇꯥ ꯅꯪꯒꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯁꯦ ꯅꯪꯕꯨꯅꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒ ꯀꯥꯎꯔꯝꯗ꯭ꯔꯤꯅꯦꯍꯦ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨ ꯏꯪꯉꯛꯅ ꯌꯦꯡꯉꯤ ꯃꯌꯥꯝꯗꯨꯗ ꯑꯗꯨꯒ ꯃꯥꯒꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨꯁꯨ ꯐꯖꯔꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯇꯨꯅ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯍꯔꯥꯎꯅ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯖꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯂꯥꯏꯌꯥ ꯃꯔꯛꯇ ꯂꯩꯒꯗꯕꯅꯤ ꯅꯪ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯄꯨꯈꯤꯔꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯂꯦꯝꯗ ꯀꯨꯝꯂꯛꯇꯨꯅ ꯑꯋꯥ ꯑꯅꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ